ngasi phongkiba tuwan tuwan ba manipuri sifong amasung thokiba thawdo wathoksingi maruoibe I pausing khonga saraga manipur top channel gi maikiri gi myamna thamjagi ahanbada yamna thajaninga oiba mafamdagi phangba pawmana Salman Khan snake na sikre hari maha hospital admitted tawkhre hainasu yamna thajaninga oiba mafamdagi phangba pawmana hari myamna su thudok hindona khangnaraba Bollywood actor Salman Khan mahak lin sikpadagi mahak hospital admitted tawkri haidi aduga hairiba thawdo si ngang numidang sarakna ayuki pung ohumuk tarakpa adaida mahaki Panvel farm house ta lin sikhibani so haidi report asina makhatari actor si athubada ngang numidang Navi Mumbai Kamote hospital mat admitted tawki hainisu pausna makhatari aduga mahak ngasi sawana ayuki pung mapalmuk tabada da mak research tawkhre treatment tawlor ba matungda amasum loina na ma farm house ta muk hankhre so hari report sigi matung inadi snake asi non poisonous oi so hari aduga loina na hari be actor sigi ma ki birthday su hayeng tai hain supali aduga ma ki celebration si hana mahana plan tarom bu maina mathang munau naina setabusu yari hain su paus na makha tan phongdor ri duga na wi paus na pok mem update pizaraki aduga makha sa thazara poina atopa maroibe I pau khrana mo makha sa tharak poina topa pau khrana maitei langol games village ki public park ta government na quarter sajina na ba hotnaramle adungai manipur leba sigi national games pangthokiba adugi damak sanaroi sing amadi official sing lainana ba sakiba maitai langol gi national game village ta lairakhiba public park ta Imphal East ki second leba tribal colony da leba government ki employee sing lehanana ba gi damak temporary government quarter ki sajinana ba lengana hotnarakpagi mayokta high court of Manipur da wakalakpagi court na public park adu status quo da thamna ba direction pikre wakat adu maitai langol gi punsi khulgi mayangbam manisana se yangkhai gani thoi apokpa m ibosa langoljam kunjesur se yangkhai gumdoi apokpa l devesur amasum sarungbam monica se kungumdoi apokpa s sarat kauba petitioner ahumna public interest litigation PIL oina file torkhibani petitioner ahumgi PIL adugi respondent singna Manipur lenga ki maikai digi chief secretary deputy secretary mahut secretary PDA executive engineer ani PDA amasum PDA gi chairman petitioner singna court waka libana national game village asida lairiba tuwan ba quarter sani panom asi state asida pangthokiba national games kidamak sakibani pangthokriba games adu loikraba matungda lenga na government employee sing yauna tuwan ba miyai singda allocate tawduna lehalakibani haina spouse na pali aduba asuk sanglaba matamasida national game village asigi zone 2 gi area da public park haiba amuk adumak game village asi sagalakpaga iroinana lairakibani haina supali atopa paw khara namu yu ngaurga gari thoramba miyoi nifuga taret ki license suspend tokre yu ngaurga gari thoramba miyoi nifuga taret ki license Guwahati traffic police na suspend tokre traffic police department na tweet amada hai yu thaklaga natragana yu ngaurga gari thaubugi mayokta sathaba drive ta hokiba numidang athengbada punamiyoi nifuga taret intercept tokhi makhoigi license suspend tawbuga loinana makhoida fine lupa lising tarasu impose tokre irai numit ke angan mada traffic police na haki madudi new year manungda accident thoandana bagi damak police na city asida yu thaklaga natragana ngauraga gari thauribasing phanaba akanba screening satharagani city asida maru oina new year thoandana ba strategic plan ama puthokle haina traffic police officials singna phungdoki traffic rules sing kaina gari thauba amasum speed ka hena gari thaubugi phibam sing thingnaba akanaba thorang sing lokhatki akanaba thorang sing asi lokhatpegi mathakta yu thaklaga gari thauba thingnabagi akanaba drive amasu launch tawki haina pausna supali makasa thazara poina tentak na mem na pau pizage Israel the warning pibu oina Iran missile kapki Iran numit manga ni sumna satharakhiba leiba adugi oiba military drill ngasi lusin khibaga loinana lusinba numita Israel the warning pibu oina amadi drill adugi manungsana surface to surface ballistic missile taragatur kap kaina Iran Revolutionary Guard Corps ki general amana phongdorakli atopa paw manamo rebel singa khut thoknabagi thogdokta miyoi manga laikhidre Yemen da lairiba Saudi na lusingba coalition force na rebel singi matakta satakiba air strike amada yamdrabra miyoi ahum sikre aduga
ꯍꯥꯎꯊꯤ ꯔꯤꯕꯦꯜꯁꯤꯡ ꯑꯣꯏꯔꯝꯕ ꯌꯥꯏ ꯆꯤꯡꯅꯕꯁꯤꯡꯅ ꯁꯥꯎꯗꯤꯗ ꯔꯣꯀꯦꯠ ꯀꯥꯞꯁꯤꯟꯗꯨꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯃꯗꯅ ꯃꯤꯑꯣꯏ 2 ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯃꯤꯗꯤꯌꯥ ꯔꯤꯄꯣꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯄꯣꯔꯠꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 2013 ꯍꯧꯔꯒ ꯏꯟꯇꯔꯅꯦꯁꯅꯦꯜꯅ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯕ ꯌꯦꯃꯦꯟ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯏꯔꯥꯟꯅ ꯕꯦꯛ ꯇꯧꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯍꯥꯎꯊꯤ ꯔꯤꯕꯦꯜꯁꯤꯡꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯅ ꯁꯛꯈꯪꯂꯕ ꯌꯦꯃꯦꯟ ꯒꯚꯔꯟꯃꯦꯟꯠꯇ ꯁꯥꯎꯗꯤꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯍꯥꯎꯊꯤ ꯔꯤꯕꯦꯜꯁꯤꯡꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯏꯁꯇ꯭ꯔꯥꯏꯛꯁꯤꯡ ꯆꯠꯊꯕ ꯍꯧꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯑꯣꯏꯅꯁꯨ ꯍꯥꯎꯊꯤ ꯔꯤꯕꯦꯜꯁꯤꯡꯅ ꯀꯣꯂꯤꯖꯟ ꯐꯣꯔꯁ ꯑꯃꯗꯤ ꯁꯥꯎꯗꯤꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯑꯦꯇꯦꯛꯁꯤꯡ ꯌꯥꯝꯅ ꯇꯣꯏꯅ ꯆꯠꯊꯔꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯦꯃꯤꯀꯦꯜ ꯁꯥꯏꯠ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯇ 13 ꯁꯣꯛꯈ꯭ꯔꯦ꯫ ꯖꯔꯃꯅꯤꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯂꯦꯕꯔꯀꯥꯁꯦꯟꯗ ꯂꯩꯕ ꯀꯦꯃꯤꯀꯦꯜ ꯄꯥꯔꯛ ꯑꯃ ꯄꯣꯈꯥꯏꯔꯛꯄꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯃꯤꯑꯣꯏ 13 ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 5 ꯊꯤꯕ ꯐꯪꯗꯅ ꯂꯩꯔꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯕꯤꯜꯗꯤꯡ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯔꯛꯂꯤꯕ ꯑꯃꯨꯕ ꯃꯆꯨꯒꯤ ꯌꯥꯝꯂꯕ ꯃꯩꯈꯨꯁꯤꯡ ꯑꯗꯨꯅ ꯍꯛꯆꯥꯡꯗ ꯑꯁꯣꯛꯄ ꯄꯤꯍꯜꯂꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩꯅꯕ ꯈꯪꯍꯟꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯄꯇꯅꯥꯗ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ATM ꯐꯨꯈ꯭ꯔꯦ꯫ ꯑꯣꯇꯣꯃꯦꯇꯤꯛ ꯇꯦꯂꯔ ꯃꯦꯆꯤꯟ ATM ꯑꯃꯗꯒꯤ ꯁꯦꯜ ꯍꯨꯕ ꯉꯝꯗ꯭ꯔꯕ ꯃꯁꯛ ꯈꯪꯗꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡꯗ ꯄꯇꯅꯥ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯤꯍꯇꯥ ꯇꯥꯎꯟꯗꯒꯤ ATM ꯐꯨꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯕꯤꯍꯇꯥꯒꯤ ꯑꯃꯔꯥꯍꯥ ꯂꯣꯀꯦꯂꯤꯇꯤꯗ ꯂꯩꯕ ATM ꯀꯤꯑꯣꯛꯁ ꯑꯗꯨ IDBI ꯕꯦꯡꯀꯤꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯂꯝꯕꯤ ꯆꯠꯄꯁꯤꯡꯅ ATM ꯃꯦꯆꯤꯟ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡꯗꯨꯒꯤ ꯁꯇꯔ ꯐꯛꯀꯥꯏꯔꯝꯕ ꯎꯕꯗꯒꯤ ꯈꯪꯂꯛꯈꯤꯕꯅꯤ꯫ ꯑꯃꯔꯥꯍꯥ IDBI ꯕꯦꯡꯛ ꯕ꯭ꯔꯥꯟꯆꯀꯤ ꯃꯦꯅꯦꯖꯔ ꯁꯅꯨ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯔꯛꯄꯗ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗ ꯃꯐꯝꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯗ ꯄꯥꯎ ꯄꯤꯔꯛꯈꯤ꯫ ꯑꯩꯍꯥꯛ ꯈꯨꯗꯛꯇ ꯕꯦꯡꯛꯇ ꯆꯠꯈꯤ ꯑꯃꯁꯨꯡ ꯂꯣꯀꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯏꯕ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯄꯤꯁꯤꯟꯈꯤ꯫ ꯃꯦꯅꯦꯖꯔ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯤꯑꯣꯛꯁ ꯑꯗꯨꯗ ꯀꯦꯁ ꯂꯨꯄꯥ ꯂꯥꯈ 5.5 ꯌꯥꯎꯈꯤ꯫ ꯕꯤꯍꯇꯥꯒꯤ SHO ꯑꯇꯨꯂꯦꯁ ꯀꯨꯃꯥꯔꯅ ꯊꯧꯗꯣꯛ ꯑꯗꯨ ꯀꯟꯐꯥꯔꯝ ꯇꯧꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯃꯁꯛ ꯈꯪꯗꯣꯛꯅꯕ CCTV ꯐꯨꯇꯦꯖ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯔꯤ꯫ ꯄ꯭ꯔꯤꯂꯤꯃꯤꯅꯔꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯅ ꯑꯍꯥꯟꯕꯗ ꯃꯦꯆꯤꯟ ꯑꯗꯨꯒꯤ ꯀꯦꯁ ꯁꯦꯛꯁꯟ ꯈꯥꯏꯗꯠꯅꯕ ꯍꯣꯠꯅꯕꯗ ꯃꯥꯏ ꯄꯥꯛꯈꯤꯗꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅ ꯀꯤꯑꯣꯛꯁ ꯑꯗꯨ ꯐꯨꯛꯇꯠꯂꯒ ꯄꯨꯈꯤꯕꯅꯤ꯫ ꯃꯁꯤ ꯍꯧꯈꯤꯕ ꯅꯨꯃꯤꯠ 10ꯅꯤ ꯑꯁꯤꯗ ꯊꯣꯛꯄ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯅꯤꯁꯨꯕꯅꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯇꯦꯔꯣꯔꯤꯁꯠ 2 ꯍꯥꯠꯈ꯭ꯔꯦ꯫ ꯁꯥꯎꯊ ꯀꯥꯁꯃꯤꯔꯒꯤ ꯁꯣꯄꯤꯌꯟ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯆꯧꯒꯝ ꯑꯦꯔꯤꯌꯥꯗ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒ ꯈꯨꯠ ꯊꯣꯛꯅꯕꯗ ꯇꯦꯔꯣꯔꯤꯁꯠ 2 ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯍꯥꯏ ꯈꯨꯠ ꯊꯣꯛꯅꯕ ꯑꯗꯨꯗ ꯃꯁꯛ ꯈꯪꯗꯕ ꯇꯦꯔꯣꯔꯤꯁꯠ 2 ꯍꯥꯠꯈꯤ꯫ ꯅꯣꯡꯃꯩꯅꯆꯤꯡꯕ ꯄꯣꯠꯁꯛ ꯀꯌꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯔꯤꯀꯣꯚꯔ ꯇꯧꯈꯤ꯫ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯑꯀꯛꯅꯕ ꯊꯥꯖꯕ ꯌꯥꯕ ꯑꯔꯣꯟꯕ ꯑꯃꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯑꯦꯔꯤꯌꯥ ꯑꯗꯨ ꯀꯣꯔꯗꯟ ꯇꯧꯈꯤ ꯑꯃꯁꯨꯡ ꯊꯤ ꯍꯨꯝꯕꯒꯤ ꯑꯣꯄꯔꯦꯁꯟ ꯑꯃ ꯂꯣꯟꯆ ꯇꯧꯈꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯂꯧ ꯏꯪꯈꯣꯜ ꯌꯣꯟꯒꯦ ꯍꯥꯏꯔꯕꯗꯤ ꯈꯦꯇ꯭ꯔꯤ ꯕꯤꯔꯦꯟꯗ ꯚꯣꯠ ꯄꯤꯕꯤꯔꯣ꯫ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔ ꯆꯥꯎꯈꯠꯍꯟꯒꯦ ꯍꯥꯏꯔꯒꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯣ ꯏꯕꯣꯝꯆꯥ꯫ ꯂꯧ ꯏꯪꯈꯣꯜ ꯌꯣꯟꯒꯦ ꯍꯥꯏꯔꯕꯗꯤ ꯈꯦꯇ꯭ꯔꯤ ꯕꯤꯔꯦꯟꯗ ꯚꯣꯠ ꯄꯤꯕꯤꯔꯣ꯫ ꯂꯝꯂꯥꯏꯁꯨ ꯃꯅꯤꯄꯨꯔ ꯀꯟꯕꯗ ꯌꯥꯎꯏ ꯍꯥꯏꯅꯤꯡꯂꯕ ꯀꯦꯟꯗ꯭ꯔ ꯑꯁꯤ ꯆꯥꯎꯈꯠꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯏꯕꯣꯝꯆꯥꯗ ꯚꯣꯠ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ BJPꯒꯤ ꯏꯟꯇꯦꯟꯗꯤꯡ ꯀꯦꯟꯗꯤꯗꯦꯠ KH ꯏꯕꯣꯝꯆꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ BJP ꯂꯝꯂꯥꯏ ꯃꯟꯗꯜꯅ ꯁꯤꯟꯗꯨꯅ ꯂꯝꯂꯥꯏ BJP ꯁꯛꯇꯤ ꯀꯦꯟꯗ꯭ꯔ 3, ꯇꯦꯂꯧꯆꯅꯥ, ꯁꯩꯖꯥꯡ, GPꯒꯤ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ 4ꯒꯤ ꯕꯨꯊ ꯂꯦꯚꯦꯜ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯁꯤꯡꯒꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯄ ꯑꯩꯒꯤ ꯏꯃꯨꯡ BJPꯒꯤ ꯏꯃꯨꯡ ꯀꯦꯝꯄꯦꯟ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯏꯕꯣꯝꯆꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯃꯁꯨꯡ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡꯁꯨ ꯂꯦꯞꯇꯅ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯅ ꯊꯝꯖꯔꯤ꯫ ꯑꯦꯟ ꯊꯦꯡꯛ ꯌꯨ꯫